Akau parei chan phadi, ning khiba wasak hong phadi, lep khiba khong pham jet, khoiri ngakpana thabum ama hena ngairakliba. Ngasi phauba, adubu lei marembigi maphamdagi, namit adudagi wahai ama phau hairakte, khoiri ngakpasu asum yenglibani. Thabum ama phakrabasi phauba, kaisu hairaktabasida, khoiri ngakpa mabukning khoisaunabadi hauraklabani. Tangbal thakta tumin pham, leiriba manai kana manakta changhandi, ningthaurel yathangni manak changphadi. Lei mahal, lei mayai, lei maton phauba changhankidi, seba phangzakhidi ningthaurelgi. Wakhalda asum tumin khalai. Thabum ama pharakledana, aina ngairaklibase. Asi phauba, mana manil naidrabanina. Ai tumina leithokpa haunadi. Hainakibagi matung in, wafam amadi, hana khanghankidaba yade. Sigi matung, lei marimbi mana karimata ngamdrabadi, maralgi matung inna, Ningthem sagai ut oina tumhangani, mashi, khoiri ngakpa aigi wasakni. Khudol zeze tasinni, sor phaina hondoi. Lamhenbi, nangidamakniko, ngasi ningthaurel aigi ikok ase, mai hobagum sahaliba, karisu leitrabi nangna. Nangi wahai mana khudingmak yaraba, nangi na wonga mana aina titharagadaba marairaba, adubu nanung atuk kanduna, ngasi phauba hoi mai haida leijaba sariba. Khangjo, khoiri ngakpa aina kaidorakpa ngambage haibadu yengjo, nangbu aigi oidana toklaroi, mapokshimagidi. Khudol singduna hanjin mathanna tawasak jariba, angaubagum khoiri ngakpa asi. Pendeda, Natu mayam ama leirabasi phauba, ningthau tuyamba nupi chopa asida haidana kanadabu hairugani. Kana lei, lo, inayama janglo, thillabani. Yathang tauthaki, khudakta thongsangba manai ama hane senchilaktuna khurumlei. Takpiyuda iningthau. Pauthang chatko, lanmi ama sagol pau chalhanko. Chatkadaba lanmi adu inakta changjero haiko. Akupa waral pumba mangonda haike. Khudakta thongsangba senthokiduna sagol pau chatnaba manai du kausiluri. Manai adu khoiri ngakpagi manakta changlaktuna khurumlai. Takpiyuda iningthau nanaida. Khoiri ngakpa makon konchinba che amakhak puthorai, aduga manai aduda pirai. Masi puduna lei marembigi konongtamna chalo, aduga che ase mangonda piramu. Ningthaurel aina pirakpani, asi khak paudamlamu. Aduga koithada thuna yang halo, makhoi ki wahang ama tarakadu. Acha athak lalakpa puduna lakpasu yaroi, thillabani. Phagani ningthau, nanai khongsan jarugi. Thuna yangna chedo manai aduna puduna thokre, madu tada ningthaurel, masadu khare ingtharaklabagum tumin leirai. Khara sinphen phabi, ningthaubu kaya kidabi leimaton, ningthaugi ayaba yaudrabasu manakta changlai. Khoiri ngakpana mabu maning khara tauhalli, aduna khoiri ngakpabu kaya kiba watpani, luna taurubaduna khara khasik nau chauzaribani. Iningthau, sana hakchang ambidabro, ngasi korau hek nganbadagi aibu nanakta kaushinbidi. Iningthau seba phanghanbidi, inthoklabi amagum ai khak thambiriba karigino. Nanai aihak iningthaubu yamna warau jaiko, aigi kari ira leijakhrabage. Nang khak natteko, aigi inakta changhandaba, nachem anibu suni, ai kok yamna sai, kanagi khonjal taningdi, ithanna tangai hakta pothage. Nanai aina seba taujaraga tapna pothabiyoba. Haina tapna ningthau manakta changlai, mit yengo na yengo, mawong ni matawni, kebu kesin na bawo, ningthau yathang yaudrabasu, thuna changshilakduna, iningthau makok kado tapna paibirai. Asum taurabadi khara makhaidi phanidana, aibu sum inthokpiduna thambi. Aise kanasu natiye, iningthauna pamna lawirakiba, iningthaugi taloini. Karigi aibu miraigi hotnabibano, ngamjaroi aihak, iningthauna mirai bibagi chainaka khangjaba. Adum hek tauraklabadudadi, ningthau masu masadu tetharaklabagum. Ngammida, leimaton nahakse haikreda. Ningthaurel aibu hekte thahanba ngammida.
ꯑꯩꯒꯤ ꯌꯥꯊꯪ ꯌꯥꯎꯗ ꯏꯅꯥꯛꯇ ꯆꯪꯖꯔꯛ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯅꯍꯥꯛꯈꯛꯅꯤ ꯑꯩꯕꯨ ꯁꯨꯝꯕ ꯉꯝꯂꯤꯕ꯫ ꯁꯩꯖꯥ ꯊꯛꯇ ꯄꯣꯊꯥꯕꯤꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯗꯣ ꯁꯅꯥ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯤ꯫ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯇꯧꯖꯒꯦ ꯏꯅꯤꯡꯊꯧ ꯁꯩꯖꯥ ꯊꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨꯕ꯫ ꯇꯁꯦꯡꯅ ꯈꯣꯏꯔꯤ ꯉꯥꯛꯄꯁꯨ ꯄꯣꯊꯥꯅꯤꯡꯂꯛꯂꯤ꯫ ꯂꯩ ꯃꯇꯣꯟꯒꯤ ꯃꯑꯣꯡꯗ ꯑꯔꯥꯝ ꯈꯧꯔꯥꯡꯂꯛꯂꯒꯨꯝ ꯁꯩꯖꯥꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯤꯡꯂꯛꯂꯤ꯫ ꯏꯔꯥꯡ ꯍꯩꯕꯤ ꯂꯩ ꯃꯇꯣꯟꯅꯤ ꯈꯔ ꯅꯣꯛꯁꯤꯟꯅ ꯈꯔ ꯀꯦꯁꯤꯟꯅ ꯅꯤꯡꯊꯧꯔꯦꯜꯕꯨ ꯅꯝꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯤ ꯑꯗꯨꯒ ꯁꯩꯖꯥꯅꯨꯡꯗ ꯆꯪꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯤꯡꯊꯧꯔꯦꯜꯁꯤꯃꯁꯨ ꯄꯨꯡ ꯇꯦꯊꯈ꯭ꯔꯦ꯫ ꯂꯩ ꯃꯇꯣꯟꯅ ꯍꯥꯏꯕ ꯏꯟꯖ ꯁꯩꯖꯥꯅꯨꯡꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯉꯁꯤꯁꯦ ꯂꯩꯃ ꯑꯍꯜꯒꯤ ꯁꯦꯕꯥ ꯅꯨꯃꯤꯠ ꯇꯥꯖꯕꯅꯤ꯫ ꯂꯩꯃ ꯑꯍꯨꯝꯒꯤ ꯁꯦꯕꯥ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯅꯤꯡꯊꯧ ꯌꯥꯊꯪ ꯌꯥꯎꯗꯕꯅ ꯂꯩꯃꯍꯜ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤ ꯍꯩꯁꯤꯡꯕꯤꯁꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯉꯝꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯧꯔꯦꯜ ꯃꯥꯕꯨ ꯅꯝꯗꯨꯅ ꯁꯦꯕꯥ ꯐꯪꯖꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯨꯠꯇ ꯄꯤꯔꯛꯈꯤꯕ ꯆꯦ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯄꯥꯈꯤ꯫ ꯃꯅꯥꯏ ꯑꯗꯨꯁꯨ ꯄꯤꯔꯝꯂꯒ ꯊꯨꯅ ꯍꯟꯖꯈꯤ꯫ ꯆꯦ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯩꯃꯔꯦꯝꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯆꯦ ꯑꯗꯨ ꯇꯞꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯅꯥꯀꯟꯗ ꯇꯞꯅ ꯊꯝꯈꯤ꯫ ꯇꯨꯃꯤꯟ ꯃꯔꯩ ꯁꯤꯟꯕ ꯑꯃ ꯌꯥꯗ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯃꯥꯕꯨ ꯈꯣꯏꯔꯤ ꯉꯥꯛꯄꯗ ꯄꯤꯈꯤꯗꯕ ꯌꯥꯗꯦ꯫ ꯂꯥꯟꯕꯨ ꯌꯥꯝꯅ ꯀꯤꯕꯒꯤ ꯅꯠꯇꯦ꯫ ꯑꯁꯨꯝ ꯃꯊꯣꯡ ꯈꯪꯗꯕꯤ ꯅꯪꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯂꯩꯃ ꯑꯣꯏꯅ ꯂꯩꯕ ꯑꯩꯅ ꯄꯥꯝꯗꯦ꯫ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤꯁꯨ ꯂꯩꯃ ꯑꯁꯦꯡꯕꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯖꯕꯤ ꯑꯃ ꯂꯩꯔꯤꯗꯅ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯋꯥꯁꯛ ꯀꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯋꯥꯈꯜꯗꯣ ꯑꯁꯨꯝ ꯃꯨꯟꯅ ꯈꯜꯂꯤ꯫ ꯉꯁꯤꯁꯨ ꯃꯥꯒꯤ ꯐꯤꯔꯦꯞ ꯍꯣꯡꯕ ꯂꯩꯇꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯁꯥꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯔꯤ꯫ ꯐꯤꯔꯦꯞ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯆꯥ ꯅꯤꯡꯊꯦꯝꯕꯨ ꯃꯇꯝ ꯈꯔ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯅꯤꯡꯊꯦꯝ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯏꯔꯩꯅꯨꯕꯨ ꯈꯣꯏꯔꯤ ꯉꯥꯛꯄꯗ ꯅꯝꯗꯨꯅ ꯐꯥꯔꯒ ꯁꯤꯟꯅꯈꯤꯕ꯫ ꯂꯥꯂꯣꯡ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯨꯗꯛꯇ ꯅꯤꯡꯊꯦꯝꯕꯨ ꯃꯅꯥꯛꯇ ꯀꯧꯔꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯃꯥ ꯂꯩꯃꯅ ꯀꯧꯕꯗꯨꯗ ꯊꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯃꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯐꯝꯐꯝꯗ ꯂꯦꯡꯁꯤꯜꯂꯨ꯫ ꯏꯃꯥ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯃꯤꯅꯦꯍꯦ꯫ ꯅꯤꯡꯊꯦꯝ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈꯤ꯫ ꯍꯥꯏꯕꯤꯌꯨꯗꯣ ꯏꯃꯥ ꯂꯩꯃ ꯁꯤꯖꯊꯣꯟ ꯅꯆꯥꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯂꯩꯃꯔꯦꯝꯕꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯃꯥꯅ ꯃꯈꯥ ꯀꯔꯤ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯌꯦꯡ ꯑꯁꯤ ꯅꯍꯥꯛ ꯁꯤꯅꯥꯝꯈꯨꯜꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯅꯄꯨ ꯑꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯐꯪꯏ꯫ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯣꯡꯃ ꯅꯤꯅꯤꯇ ꯍꯔꯥꯎꯖꯅꯕ ꯂꯩꯕꯤꯔꯨꯁꯣ꯫ ꯃꯤꯅꯒ ꯂꯩꯖꯗꯕꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤ ꯍꯞꯇꯥꯃꯨꯛꯇ ꯂꯩꯔꯨꯁꯣ꯫ ꯁꯤꯅꯥꯝꯈꯨꯜ ꯍꯥꯏꯔꯤꯕꯁꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯄꯥꯝ ꯂꯝꯗꯝꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯅꯤ ꯁꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯁꯣꯟꯕꯗꯤ ꯅꯠꯇꯦ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯊꯑꯣꯏꯅ ꯆꯠꯈꯤꯅꯕ ꯍꯥꯏꯗꯅ꯫ ꯃꯄꯨ ꯁꯣꯜꯂꯦ ꯍꯥꯏꯔꯕꯗꯨꯗꯗꯤ ꯅꯤꯡꯊꯦꯝꯁꯨ ꯊꯥꯖꯗꯕ ꯇꯧꯗꯦ꯫ ꯏꯄꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯕꯒꯦ? ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯔꯔꯣꯏꯗꯕ꯭ꯔꯥ? ꯀꯔꯤ ꯄꯥꯎꯈꯨꯝꯅ ꯅꯤꯡꯊꯦꯝ ꯆꯠꯅꯤꯡꯗꯦ ꯇꯥꯛꯂꯤꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯣꯡꯃꯇ ꯍꯥꯏꯗꯕꯅꯤꯀꯣ꯫ ꯃꯁꯨꯅꯤ ꯈꯟ ꯃꯈꯣꯏꯅꯗꯤ ꯅꯪꯕꯨ ꯀꯌꯥ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯅꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕꯔꯥ? ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯏꯃꯥ ꯂꯩꯃ ꯁꯤꯖꯊꯣꯟ ꯁꯣꯏꯗꯅ ꯆꯠꯆꯔꯨꯒꯦ꯫ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯗꯤ ꯂꯩꯖꯒꯨꯝꯒꯦ꯫ ꯅꯣꯡꯃꯈꯛ ꯂꯩꯖꯔꯨꯒꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯤꯅ? ꯅꯤꯡꯊꯦꯝꯁꯨ ꯃꯔꯩ ꯇꯧꯔꯛꯂꯤꯕꯅꯤ ꯆꯠꯇꯅꯕ ꯍꯥꯏꯗꯅ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯁꯤꯜꯂꯛꯄ ꯂꯥꯂꯣꯡ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯇ ꯆꯠꯂꯨ ꯍꯥꯏꯗꯕ ꯃꯥꯅ ꯉꯁꯤ ꯇꯔꯥꯏ ꯇꯔꯥꯏ ꯆꯠꯂꯨ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯈꯨꯝꯃꯨꯗꯅ ꯅꯤꯡꯊꯦꯝ ꯀꯔꯤ ꯃꯔꯝꯒꯤ ꯅꯣꯡꯃꯈꯛ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯇꯧꯖꯗꯦ ꯑꯩꯍꯥꯛ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯩꯖꯕꯗꯨ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯅꯆꯥ ꯑꯩꯍꯥꯛꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯂꯕꯗꯤ ꯑꯗꯨꯅ ꯅꯆꯥ ꯑꯩꯍꯥꯛ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯅꯤꯡꯗꯦꯗꯣ꯫ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯤꯕ ꯅꯤꯡꯉꯥꯏ ꯂꯩꯃꯔꯦꯝꯕꯤ ꯃꯥꯅꯁꯨ ꯈꯪꯂꯤꯕꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯃꯆꯥ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕ ꯌꯥꯊꯣꯛꯏ꯫
ꯍꯞꯇꯥ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ, ꯍꯞꯇꯥ ꯑꯃ ꯂꯩꯔꯅꯨ꯫ ꯅꯣꯡꯃꯗꯨꯃꯗꯤ ꯅꯪ ꯂꯩꯖꯔꯨꯔꯣ꯫ ꯍꯌꯦꯡꯃꯛ ꯆꯠꯂꯨ, ꯑꯗꯨꯒ ꯍꯪꯆꯤꯠꯇꯣ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯎ꯫ ꯅꯅꯥꯏꯁꯤꯡꯗ ꯑꯆꯥ ꯑꯊꯛ ꯂꯥꯡꯍꯜꯂꯨ꯫ ꯍꯌꯦꯡ ꯆꯠꯄꯗ ꯈꯨꯠ ꯍꯥꯡꯅ ꯆꯠꯈꯤꯅꯨ꯫ ꯐꯒꯅꯤ ꯏꯃꯥ ꯂꯩꯃ, ꯅꯆꯥꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯅꯤꯡꯊꯦꯝ ꯊꯣꯛꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯍꯧꯏ꯫ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯈꯛꯁꯤꯗ ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯍꯧꯗꯕ ꯌꯥꯗꯦ꯫ ꯈꯪꯒꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯇ ꯑꯐꯕ ꯋꯥꯈꯜ ꯈꯟꯗꯦ꯫ ꯑꯁꯤꯅ ꯇꯨꯡꯗ ꯀꯌꯥꯝ ꯀꯥꯏꯔꯛꯀꯗꯕ ꯂꯩꯃꯔꯦꯝꯕꯤ ꯅꯪꯅꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯖꯔꯤꯕ, ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯤꯕ, ꯁꯣꯏꯔꯣꯏ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯆꯩꯔꯥꯛ ꯐꯪꯖꯕ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤꯀꯣ꯫ ꯅꯌꯨꯝ ꯀꯣꯅꯨꯡ ꯃꯤꯡꯆꯠ ꯊꯤꯗꯅꯕ ꯍꯣꯠꯅꯕꯗ ꯅꯌꯨꯝ ꯀꯣꯅꯨꯡ ꯎꯠ ꯑꯣꯟꯒꯅꯤ ꯈꯪꯖꯤꯜꯂꯨ꯫ ꯈꯣꯏꯔꯤ ꯉꯥꯛꯄꯒꯤ ꯋꯥꯈꯜꯕꯨ ꯈꯪꯗꯕ ꯁꯥꯏ꯫ ꯃꯤꯆꯪ ꯈꯣꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯅꯔꯜ ꯑꯣꯏꯅ ꯀꯥꯏꯔꯒꯅꯤ꯫ ꯀꯌꯥꯝ ꯐꯠꯇꯕ ꯈꯪꯂꯛꯀꯅꯤ ꯅꯪꯁꯨ ꯀꯣꯟꯅꯊꯪ꯫ ꯆꯦꯛꯁꯤꯟꯖꯧ ꯄꯨꯛ ꯑꯅꯤ ꯂꯣꯡꯕꯤ, ꯅꯆꯥꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯇꯧꯔꯝꯂꯣꯏꯀꯣ꯫ ꯅꯤꯡꯊꯦꯝ ꯃꯥꯅꯁꯨ ꯀꯌꯥ ꯄꯦꯟꯖꯗꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯧꯗ ꯁꯤꯡꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡ ꯂꯥꯂꯣꯡ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯣꯏꯔꯔꯣꯏ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯧꯔꯛꯈꯤꯒꯅꯤ ꯑꯆꯧꯕ ꯂꯥꯟ ꯑꯃꯗꯤ ꯃꯁꯥꯅꯧ ꯃꯥꯒꯤ ꯍꯥꯛꯇꯛꯇ꯫ ꯑꯁꯨꯛ ꯐꯠꯇꯕ ꯆꯠꯅꯕꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯠꯅꯔꯤꯕ, ꯑꯆꯧꯕꯅ ꯑꯉꯝꯕ ꯁꯛꯄ, ꯃꯥꯡꯗ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ, ꯇꯨꯡꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ, ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯄꯔꯦꯡ ꯄꯔꯦꯡ, ꯋꯥꯍꯩꯅ ꯀꯣꯆꯤ ꯀꯣꯠ ꯆꯠꯅꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯐꯠꯇꯦꯗ, ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯄꯥꯝꯖꯗꯦꯗ꯫ ꯑꯁꯨꯝꯅꯃꯛ ꯇꯧꯔꯝꯕꯣꯏꯔꯦ ꯀꯌꯥꯝ ꯋꯥꯖꯕ ꯃꯇꯝꯗꯨꯒꯤ ꯃꯈꯣꯏꯗꯣ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯤ꯫ ꯃꯁꯥꯅꯧꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯃꯁꯥꯅ ꯂꯣꯟꯖꯕ ꯅꯤꯡꯊꯦꯝꯒꯤ ꯐꯨꯔꯤꯠ ꯁꯥꯏꯀꯛꯄꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯏꯁꯥꯕꯤ, ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯃꯥ ꯂꯩꯃꯒꯤ ꯅꯥꯛꯇ ꯆꯪꯂꯨꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯔꯛꯄꯒꯦ? ꯅꯤꯡꯊꯦꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯆꯪꯁꯤꯟꯗꯨꯅ ꯁꯩꯖꯥꯊꯛꯇ ꯐꯝꯊꯩ꯫ ꯍꯌꯦꯡ ꯑꯁꯦ ꯁꯤꯅꯥꯝꯈꯨꯜꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ ꯂꯩꯃꯅ ꯆꯠꯂꯨ ꯇꯥꯛꯄꯤꯔꯛꯏ꯫ ꯏꯄꯨꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏ꯫ ꯃꯗꯨ ꯍꯪꯂꯨꯁꯨ ꯍꯥꯏꯔꯤ꯫ ꯍꯌꯦꯡ ꯑꯁꯤ ꯆꯠꯂꯒ ꯍꯪꯆꯤꯠ ꯍꯜꯂꯛꯄ ꯇꯥꯔꯦ꯫ ꯑꯦ, ꯑꯍꯤꯡ ꯂꯦꯛꯄꯤꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯔꯣ? ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯅ ꯃꯁꯥꯅꯧꯗ ꯌꯦꯡꯖꯔꯛꯏ꯫ ꯏꯃꯥ ꯂꯩꯃꯒꯤ ꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯤ ꯐꯥꯎꯕ ꯍꯞꯇꯥ ꯑꯃ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯗꯨꯅ ꯍꯌꯦꯡꯁꯤꯈꯛ ꯂꯦꯛꯄ ꯇꯥꯔꯦ꯫ ꯍꯌꯦꯡꯁꯤꯃꯗꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯁꯥꯅꯧꯒꯤ ꯃꯈꯨꯠ ꯇꯞꯅ ꯄꯥꯏꯖꯩ, ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯍꯌꯦꯡ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯁꯅꯥ꯫ ꯅꯣꯡꯃꯇꯅꯤ ꯑꯍꯤꯡ ꯂꯦꯛꯂꯨꯗꯧꯕ꯫ ꯏꯃꯥ ꯂꯩꯃꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡ ꯑꯆꯝꯕ ꯅꯠꯇꯦ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯪꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯌꯦꯡꯁꯤꯈꯛꯅꯤ꯫ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯁꯅꯥ꯫ ꯍꯣꯏ, ꯅꯣꯡꯃꯈꯛꯄꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯖꯔꯝꯒꯦ꯫ ꯏꯁꯥꯕꯤꯗꯨꯝ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ꯫ ꯀꯅꯥꯅ ꯈꯪꯕ, ꯂꯝꯕꯤꯗ ꯌꯦꯛꯅꯕ ꯊꯦꯡꯅꯕꯤꯔꯕꯗꯤ ꯑꯗꯨꯅ ꯏꯁꯥꯕꯤ ꯍꯥꯟꯅ ꯆꯦꯛꯁꯤꯟꯕꯤꯗꯕ ꯌꯥꯗꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯤꯕ ꯃꯇꯧꯗꯣ ꯅꯤꯡꯊꯦꯝ ꯃꯥꯅ ꯀꯌꯥ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯕ꯫ ꯑꯗꯨꯛ ꯄꯥꯝꯃꯨꯖꯩ ꯃꯁꯥꯅꯧ ꯃꯥꯕꯨ꯫ ꯍꯌꯦꯡꯁꯤꯈꯛ ꯃꯁꯥꯅꯧ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯁꯤ ꯐꯥꯎꯕ ꯆꯠꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯃꯥꯒꯤ ꯌꯥꯊꯪ ꯅꯥꯊꯩꯕꯁꯨ ꯌꯥꯗꯦ꯫ ꯌꯥꯊꯪ ꯏꯟꯕ ꯇꯥꯔꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯅꯗꯤ ꯆꯤꯡꯅꯖꯩ꯫ ꯏꯔꯩꯅꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯨꯔꯤꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯅꯤꯡꯊꯦꯝꯗ ꯎꯠꯂꯛꯏ꯫ ꯁꯦ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯏꯈꯨꯠꯃꯛꯅ ꯂꯣꯟꯖꯕꯅꯤ꯫ ꯍꯌꯦꯡ ꯑꯁꯦ ꯁꯤ ꯂꯤꯠꯇꯨꯅ ꯆꯠꯄꯤꯈꯣ꯫ ꯂꯤꯠꯁꯤꯟꯗꯨꯅ ꯆꯥꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ꯫ ꯇꯞꯅ ꯄꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯔꯥꯎꯅ ꯂꯧꯖꯩ꯫ ꯌꯥꯝꯅ ꯊꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯌꯥ ꯍꯩꯅ ꯂꯣꯜꯂꯤꯕꯅꯣ? ꯆꯞ ꯍꯦꯛ ꯆꯥꯏꯗ꯫ ꯅꯪꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯅꯥꯞꯀꯁꯤ ꯌꯥꯝꯅ ꯈꯪꯂꯤꯕ ꯑꯣꯏꯔꯦ꯫ ꯈꯪꯖꯩ ꯑꯩꯍꯥꯛ꯫ ꯑꯁꯨꯛ ꯂꯥꯏꯕ ꯅꯪꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯒꯤ ꯅꯥꯞꯄꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯀꯣꯛꯇꯣꯟ ꯂꯣꯏꯅ ꯈꯪꯖꯩ꯫ ꯈꯨꯗꯣꯜ ꯑꯁꯤ ꯃꯥꯡꯍꯟꯕꯤꯅꯨꯀꯣ꯫ ꯆꯦꯛꯁꯤꯟꯅ ꯂꯨꯅ
ꯑꯩꯃꯛꯅꯤ ꯈꯟꯕꯤ ꯊꯝꯕꯤꯌꯨꯀꯣ ꯅꯅꯥꯛꯇ ꯅꯪꯒꯤꯅꯤ ꯈꯟꯅ ꯂꯣꯟꯖꯈ꯭ꯔꯕꯅꯤ ꯑꯩꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩꯒ ꯍꯥꯏꯗꯦꯅꯦ ꯂꯝꯍꯦꯟꯕꯤꯁꯦ ꯁꯅꯥ ꯅꯪ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯌꯥꯝꯅ ꯍꯩꯀꯣ ꯑꯩꯕꯨ ꯅꯪꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕꯤꯔꯤ ꯑꯩꯍꯥꯛꯀꯤ ꯏꯔꯥꯜꯒ ꯅꯠꯆꯗꯦꯀꯣ ꯅꯪꯒꯤꯁꯨꯅꯤ ꯏꯔꯩꯅꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯤꯟꯕꯥꯜꯅ ꯊꯦꯡꯉꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯄꯤ ꯁꯛꯇꯨꯃꯒ ꯆꯦꯛꯁꯤꯟꯅ ꯍꯌꯦꯡꯁꯤꯈꯛ ꯂꯩꯔꯝꯃꯨꯀꯣ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯑꯩꯍꯥꯛ ꯅꯪꯒꯤ ꯌꯥꯊꯪ ꯏꯟꯖ ꯇꯨꯃꯤꯟ ꯆꯦꯛꯁꯤꯟꯅ ꯂꯩꯖꯔꯝꯒꯦ ꯅꯪ ꯌꯥꯎꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯉꯝꯖꯔꯣꯏꯀꯣ ꯑꯩꯍꯥꯛ ꯑꯩꯕꯨꯗ ꯁꯪꯗꯨꯅ ꯂꯩꯕ ꯃꯈꯣꯏꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯀꯤꯖꯩ ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯀꯤꯒꯅꯤ ꯅꯪꯒꯤꯗꯃꯛ ꯅꯤꯡꯊꯦꯝ ꯑꯩ ꯂꯩꯔꯤꯗꯅ ꯂꯥꯎ ꯂꯥꯎ ꯏꯊꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯎ ꯄꯦꯅ ꯑꯃꯨꯛꯇ ꯀꯣꯜꯂꯝꯒꯦ ꯍꯔꯥꯎꯅ ꯃꯊꯥꯗ ꯆꯪꯁꯤꯟꯖꯈꯤ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯀꯥꯏꯅ ꯆꯪꯖꯔꯤꯕ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯇꯧꯁꯤ ꯅꯤꯡꯊꯦꯝ ꯃꯥꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛ ꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤ ꯅꯪꯕꯨꯗꯤ ꯑꯩ ꯈꯛꯀꯤꯅꯤꯀꯣ ꯁꯅꯥ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪ ꯑꯁꯦ ꯃꯐꯝ ꯀꯩꯗ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯕꯁꯨ ꯐꯪꯂꯔꯣꯏ ꯑꯩꯍꯥꯛ ꯑꯁꯦ ꯅꯪ ꯈꯛꯀꯤ ꯑꯣꯏꯕꯤꯌꯨ